Bishnupur Police Station ke manung channa Leiba Loktak Project Canel ke nongpok thangbada Mangolnganbi College Ningthoukhong ga thangnana leiriba Central Force ke camp amada ngasi ayuk Chaorakna pung mapan makai henlakpa aduwaida Sentry Taduna Leiba tarataruk shuba Kumaon Regiment ke personal ama mapham aduda Nongmei na Panduna Siraga Leiramle hairi Leikidraba Kumaon Regiment ke personal aduge maming N Kamal Bakuni apokpa Chandan Singh kawi Leifamna Uttarakhand ge Almora district tagini hauzik na Ningthoukhong da Leiba tarataruk shuba Kumaon Regiment ta mathau tauraga leibane mahakki makokta Nongmei maruna panbagi thakpham amasu leiramkhe Leikidraba N Kamal ge sepoi number na 421426 ni hairi hiramasigi matangda police ki pau amana hai ngasi ayuk pung 8:45 rom taba aduwaida tarataruk shuba Kumaon Regiment ke Night Subedar Haris Mehera Koba personal amana Mangolnganbi College ki main geta mathau tauraga leiba regiment asima ke Sifoy and Kamal ase ngasi ayuk pung 8:53 rom taba duaida sentry post manungda Siraga Leiramle Sifoy and Kamal gi makokta Nongmei maruna panbadagi dakfam leiramki hairi Thaudok aduka mari leinana police na UD case ama register tawre hainaso pau asna makha tarakle